ꯍꯤꯗꯝ ꯅꯤꯡꯉꯣꯜ ꯑꯥꯔ ꯀꯦ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯅꯨꯄꯥ ꯑꯥꯔ ꯀꯦ ꯔꯤꯁꯤꯀꯥꯟꯇ ꯆꯍꯤ 94ꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯗꯨꯀꯥꯟꯗ ꯂꯩꯃꯤꯟꯅꯩ, ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯡꯗꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯖꯦ.ꯑꯦꯁ.ꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯈꯥꯡꯉꯦꯝꯕꯝ ꯏꯉꯥꯔꯦꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯍꯤꯗꯝ ꯅꯤꯡꯉꯣꯜ ꯑꯥꯔ ꯀꯦ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯆꯍꯤ 38 ꯑꯁꯤꯅ ꯃꯌꯨꯝ ꯄꯥꯟꯂꯤꯕ ꯅꯨꯄꯥ ꯃꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜ ꯃꯥꯌꯣꯛꯅꯅ ꯆꯥꯎꯔꯥꯛꯅ ꯃꯤꯇꯔ 150 ꯅꯠꯇ꯭ꯔꯒ 200ꯃꯨꯛ ꯂꯥꯞꯅ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯔꯤꯕ ꯑꯁꯤꯅ ꯍꯧꯈꯤꯕ ꯇꯥꯡ 9ꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯇꯥꯡ 9ꯒꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯑꯁ꯭ꯋꯥꯏꯗ ꯄꯥꯎ ꯄꯤꯔꯛꯏ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯂꯨꯕꯗ ꯅꯨꯄꯤ ꯑꯁꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯃꯤꯕ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯊꯧꯔꯤ ꯌꯥꯟꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯣꯡꯅ ꯂꯩꯕꯥꯛ ꯊꯦꯡꯒꯗꯧꯕ ꯏꯟꯆꯤ 1ꯃꯨꯛꯀꯤ ꯆꯥꯡ ꯋꯥꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯈꯔ ꯂꯧꯈ꯭ꯔꯦ꯫ ꯍꯤꯗꯝ ꯅꯤꯡꯉꯣꯜ ꯑꯥꯔ ꯀꯦ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯑꯥꯔ ꯀꯦ ꯔꯤꯁꯤꯀꯥꯟꯇ ꯋꯥꯏꯇꯣꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝ ꯆꯥꯗꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯕ, ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯁꯤꯕ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯤ ꯃꯌꯨꯝꯅ ꯑꯁꯤꯕ ꯃꯁꯥ ꯂꯧꯗꯕꯗ ꯌꯥꯅꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫